Malem Thongam gi Peace Campaign da Manipur lengakna athingba pirakre. Cycling for Peace in Manipur haiba theme da tha asigi tarik 12 dagi hauraduna Bisnupur district ki Lamangdong Kaithel dagi masing yamlaba ima ibel kayana flag off tawraduna lamthakiba peace cyclist social activist Malem Thongam gi Peace solo ride expedition numit marini chanmada Chandel district yobaga district headquarter manung channa leiriba Jafau Bazar da mahakna hek thunglabaga hanana ngaiduna leiramlaba mafam adugi bazar board ki tongan mafurup ki miyoi singna mahakpu taramna okhi loinana ngahak faminaraba matungda makhatana mafam aduda Peace Campaign chathanaba thaurang tawringaida Chandel osina luchingba team amana mafam aduda Peace Campaign chathaba amadi khongchat aduga mari leinana district adugi manungda makhal amatagi activity sing pangthokpa yaroi haibada natana khongchat aduga mari leinana mafam aduda ahing hol tawduna leibasu yaroi Chandel district fauduna Churachandpur da changbasu yaroi haina akanma wafam kaya thamlakpa amadi pungkun mari fana mafam aduda leitana bahairakpadagi ngaihak nakalani gi marakta wari shanaraba matungda yanaba purakpa ngamdabadagi mahak amuk hanlaktuna palelda hol tawduna leiri hairi oirakliba fibam asi state lengaki khujin thorang ngaktani haina Malem Thongamna su lengakta maral sirakpaga loinana Churachandpur lansenbagi wafam ahongba leitri hairi